ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯂꯧꯕꯤꯔꯁꯤ ꯇꯝꯐꯥꯂꯩꯃ 24 ꯁꯨꯕ ꯇꯥꯡꯀꯛ꯫ ꯅꯣꯡꯉꯥꯟꯕꯗꯅꯤ ꯁꯤꯂꯥ ꯇꯨꯝꯕ ꯍꯧꯒꯠꯂꯒ ꯃꯆꯥꯅꯨꯄꯤꯅ ꯆꯥꯕ ꯌꯥꯕ ꯀꯔꯤ ꯀꯔꯤꯅꯣ ꯌꯦꯡꯗꯨꯅ ꯁꯦꯝꯕꯤꯔꯝꯃꯤ꯫ ꯇꯝꯐꯥꯁꯨ ꯇꯨꯝꯕ ꯍꯧꯒꯠꯂꯒ ꯃꯁꯝ ꯃꯅꯥꯗꯨ ꯅꯥꯟꯊ ꯈꯣꯠꯊ ꯇꯧꯔꯒ ꯕ꯭ꯔꯁ ꯇꯧꯕ ꯆꯪꯈꯤ꯫ ꯁꯤꯂꯥ ꯁꯪꯒꯣꯝ ꯕ꯭ꯔꯦꯗ ꯄꯨꯁꯤꯜꯂꯒ ꯆꯪꯂꯛꯄꯗ ꯇꯝꯐꯥ ꯂꯩꯔꯝꯗꯦ꯫ ꯁꯤꯂꯥꯅ "ꯑꯩꯃ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯖꯥꯠꯅꯣꯅꯦ? ꯕꯦꯃꯥ ꯕꯦꯃꯧ!" ꯃꯃꯥꯅ ꯀꯧꯔꯤꯕ ꯑꯗꯨ ꯇꯥꯔꯨꯗꯨꯅ ꯇꯝꯐꯥꯁꯨ ꯕ꯭ꯔꯁ ꯇꯧ ꯇꯧꯅ ꯈꯨꯝꯂꯩ꯫ "ꯃꯥ ꯀꯔꯤ ꯍꯥꯏꯒꯦ? ꯑꯩ ꯕ꯭ꯔꯁ ꯇꯧꯔꯤꯌꯦ." "ꯑꯣ ꯐꯔꯦ ꯐꯔꯦ, ꯕ꯭ꯔꯁ ꯇꯧꯕꯗ ꯂꯣꯏꯔꯒꯅꯦ ꯏꯃꯥꯅ ꯁꯤꯗ ꯁꯪꯒꯣꯝꯒ ꯕ꯭ꯔꯦꯗꯀ ꯊꯝꯂꯝꯕꯅꯤ, ꯁꯤ ꯆꯥꯁꯤꯜꯂꯨꯀꯣ." "ꯍꯣꯏ ꯏꯃꯥ." ꯁꯤꯂꯥ ꯔꯣꯃꯦꯟꯒ ꯅꯣꯔꯦꯟꯒꯒꯤ ꯁꯪꯒꯣꯝ ꯄꯤꯕ ꯂꯥꯛꯂꯝꯃꯤ꯫ ꯔꯣꯃꯦꯟ ꯁꯪꯒꯣꯝ ꯑꯗꯨ ꯂꯧꯔꯒ "ꯃꯥ ꯄꯩꯁꯥꯗꯣ ꯈꯔ ꯄꯤꯔꯣ, ꯑꯩꯉꯣꯟꯗ ꯌꯥꯎꯔꯤꯁꯤꯅꯗꯤ ꯀꯣꯟꯅꯔꯔꯣꯏ, ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯑꯩ ꯇꯤꯀꯦꯠ ꯀꯛꯄ ꯆꯠꯂꯗꯣꯏꯅꯤ." "ꯍꯣꯏ ꯍꯣꯏ, ꯀꯌꯥꯕꯨ ꯄꯤꯌꯨ ꯍꯥꯏꯔꯤꯅꯣ?" "ꯂꯨꯄꯥ 50,000ꯃꯨꯛ ꯍꯦꯛ ꯄꯤꯔꯣ, ꯍꯣꯔꯦꯟ ꯀꯣꯟꯅꯗ꯭ꯔꯗꯤ ꯃꯤꯉꯣꯟꯗꯒꯤ ꯄꯨꯕꯁꯨ ꯐꯔꯛ ꯇꯥꯅꯤ, ꯂꯦꯝꯃꯛꯑꯒꯅ ꯏꯃꯥꯗ ꯑꯗꯨꯝ ꯄꯤꯁꯤꯜꯂꯛꯑꯒꯦ." ꯁꯣꯝꯗꯅ ꯍꯦꯔꯤꯁꯟ ꯆꯤꯡꯈꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯍꯦꯔꯤꯁꯟꯅ "ꯉꯁꯤꯒꯤꯗꯤ ꯀꯌꯥꯝ ꯑꯣꯠꯄꯤꯈ꯭ꯔꯦ?" "ꯌꯥꯝ ꯑꯣꯠꯇ꯭ꯔꯤꯗ, ꯄꯤꯇꯤ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤ꯫ ꯑꯗꯣ ꯇꯝꯐꯥꯒꯤ ꯀꯔꯤ ꯄꯥꯎ ꯂꯩꯒꯦ?" "ꯀꯔꯤꯁꯨ ꯂꯩꯇꯦꯗ, ꯑꯩꯅ ꯉꯔꯥꯡ ꯐꯣꯟ ꯇꯧꯕꯗ ꯑꯗꯨꯝ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯏꯌꯦ." "ꯑꯣ ꯑꯗꯣ ꯚꯥꯏ, ꯑꯩ ꯌꯨꯝꯗ ꯌꯥꯝꯅ ꯊꯣꯛꯅꯤꯡꯉꯤ." "ꯀꯔꯤꯒꯤꯅꯣ? ꯀꯩꯗꯧꯔꯒꯦ?" "ꯑꯩ ꯇꯝꯐꯥꯒꯤ ꯃꯁꯛꯇꯣ ꯎꯗꯕ ꯀꯨꯏꯔꯦ. ꯍꯣꯔꯦꯟꯗꯤ ꯈꯔ ꯊꯦꯡꯅꯁꯨ ꯊꯦꯡꯅ ꯚꯤꯗꯤꯑꯣ ꯀꯣꯜ ꯑꯃꯨꯛꯇꯪ ꯇꯧꯔꯒꯅꯦ ꯋꯥꯔꯤ ꯁꯥꯟꯅꯒꯦꯅ ꯇꯧꯕꯅꯤ." "ꯁꯥꯟꯅꯧ ꯁꯥꯟꯅꯧ, ꯅꯪꯁꯨꯅꯦ ꯁꯥꯕꯨ ꯁꯥꯟꯅꯃꯟꯗꯦ ꯍꯥꯏꯔꯤꯅꯦ. ꯅꯪꯅ ꯃꯉꯣꯟꯗꯁꯨ ꯀꯔꯤꯝꯇ ꯄꯥꯎ ꯐꯥꯎꯕꯤꯗ꯭ꯔꯦ, ꯃꯥꯁꯨ ꯊꯋꯥꯏꯗꯤ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ." ꯍꯦꯔꯤꯁꯟ ꯆꯤꯡꯈꯩꯗ ꯇꯝꯐꯥꯒꯤ ꯋꯥ ꯍꯥꯏꯗꯣꯛꯇꯕꯗꯣ ꯁꯨꯝ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯤꯁꯤꯗ ꯑꯩꯅ ꯋꯥ ꯂꯣꯜꯂꯒ ꯊꯝꯂꯒ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ ꯈꯜꯂꯒ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯚꯥꯏ, ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ." "ꯍꯣꯏ ꯍꯥꯏꯔꯛꯑꯣ." "ꯅꯪ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯀꯔꯤꯝꯇ ꯂꯩꯔꯣꯏꯅ ꯍꯥꯏꯔꯛꯑꯣ." "ꯍꯥꯏꯗꯣꯏ ꯋꯥꯗꯣ ꯀꯣꯛ ꯍꯥꯏꯔꯣ, ꯀꯩꯗꯧꯔꯒꯦ? ꯍꯥꯏꯗ ꯍꯥꯏꯔꯧꯅꯦ." "ꯍꯣꯏꯁꯦ, ꯑꯩ ꯀꯔꯤꯁꯨ ꯈꯜꯂꯨꯁꯦ, ꯍꯥꯏꯔꯛꯑꯣ." "ꯋꯥꯐꯝꯁꯦ ꯑꯩꯅꯗꯤ ꯂꯣꯠꯂꯒ ꯊꯝꯒꯦ ꯈꯜꯂꯨꯕꯅꯤ, ꯑꯗꯣ ꯉꯝꯗ꯭ꯔꯦ." ꯆꯤꯡꯈꯩ ꯆꯤꯡꯅꯔꯞ ꯇꯧꯅ "ꯚꯥꯏ, ꯀꯔꯤꯅꯣ ꯍꯥꯏꯔꯛꯑꯣ." "ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯣ ꯃꯗꯨ ꯑꯔꯥꯟꯕꯅꯦ. ꯇꯝꯐꯥꯗꯣ ꯉꯔꯥꯡ..." ꯍꯦꯔꯤꯁꯟ ꯋꯥ ꯉꯥꯡꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ "ꯍꯥ, ꯇꯝꯐꯥ ꯉꯔꯥꯡ ꯀꯩꯗꯧꯔꯒꯦ ꯚꯥꯏ?" "ꯉꯔꯥꯡ ꯃꯃꯥꯟꯅꯕꯤ ꯍꯣꯏꯗ ꯆꯠꯈꯤꯕꯗꯒꯤ ꯋꯥꯟꯊꯔꯦꯅ ꯇꯧꯋꯦꯅ ꯍꯥꯏꯌꯦ. ꯑꯩꯅ ꯀꯣꯜ ꯇꯧꯕꯗꯣ ꯑꯗꯨꯗꯁꯨ ꯇꯝꯐꯥꯅ ꯄꯥꯏꯔꯛꯂꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯠꯇꯦ, ꯃꯃꯥꯒꯅꯤ. ꯃꯃꯥꯅ ꯇꯝꯐꯥꯗꯣ ꯃꯁꯥꯁꯨ ꯆꯣꯛꯊꯩꯌꯦꯅ ꯇꯧꯗꯅ ꯄꯣꯊꯥꯔꯤ. ꯑꯗꯣ ꯇꯝꯐꯥ ꯄꯥꯏꯍꯜꯂꯛꯀꯣ ꯍꯥꯏꯕ꯭ꯔꯥ ꯍꯪꯂꯛꯏ. ꯑꯗꯨꯗ ꯑꯩꯁꯨ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕꯗꯨꯗ ꯄꯣꯊꯥꯖꯔꯁꯅꯨ ꯍꯥꯏꯔꯒ ꯐꯣꯟꯗꯣ ꯑꯗꯨꯝ ꯊꯝꯈ꯭ꯔꯦ." ꯆꯤꯡꯈꯩ ꯍꯦꯔꯤꯁꯟꯒꯤ ꯋꯥꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ, ꯌꯨꯝꯗ ꯌꯥꯝꯅ ꯊꯣꯛꯅꯤꯡꯂꯝꯃꯤ꯫ ꯍꯦꯔꯤꯁꯟ ꯆꯤꯡꯈꯩꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯈꯪꯂꯗꯨꯅ ꯑꯃꯨꯛ ꯐꯥꯊꯔꯛꯏ꯫ "ꯚꯥꯏ, ꯅꯪ ꯍꯧꯖꯤꯛꯇ ꯀꯔꯤꯁꯨ ꯈꯜꯂꯣꯏ ꯍꯥꯏꯈꯤꯗꯥꯏꯅꯦ? ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯛꯂꯗꯤ ꯃꯇꯨꯡꯗꯩꯗꯤꯅꯦ ꯅꯪꯉꯣꯟꯗ ꯋꯥ ꯑꯝꯇ ꯇꯝꯃꯔꯣꯏꯀꯣ." "ꯚꯥꯏ, ꯑꯗꯨꯗꯕꯨ ꯈꯟꯗ ꯌꯥꯕ꯭ꯔꯣ? ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯂꯩꯔꯒ ꯑꯩꯅ ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯗꯣꯏꯅꯣ? ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅꯤ ꯈꯪꯂꯝꯃꯗꯤ ꯍꯥꯏꯔꯝꯗꯕꯅ ꯐꯕꯖꯥꯠꯅꯤ. ꯑꯩꯗꯤ ꯋꯥꯗꯣ ꯂꯣꯠꯁꯤꯜꯂꯒ ꯊꯝꯕꯗꯣ ꯅꯨꯡꯉꯥꯏꯇꯗꯅ ꯅꯪꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯗꯣꯛꯂꯒꯦꯅ ꯍꯥꯏꯈꯤꯕꯅꯤ." ꯆꯤꯡꯈꯩ ꯍꯦꯔꯤꯁꯟꯅ ꯅꯨꯡꯉꯥꯏꯇꯕꯗ ꯎꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯐꯔꯦꯁꯦ, ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨ. ꯑꯗꯣ ꯃꯤ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯕ ꯊꯣꯛꯅꯈ꯭ꯔꯦ, ꯑꯩꯁꯨ ꯆꯠꯂꯒꯦ." ꯐꯣꯟ ꯑꯗꯨ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯆꯤꯡꯈꯩ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯕ ꯊꯣꯛꯈ꯭ꯔꯤ꯫ ꯁꯣꯝꯗꯅ ꯔꯣꯃꯦꯟ ꯇꯤꯀꯦꯠ ꯀꯛꯂꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯃꯥꯡꯒꯣꯜꯗ ꯊꯥꯔꯤꯕ ꯆꯤꯌꯔꯗ ꯐꯝꯃꯤ꯫ ꯁꯤꯂꯥ "ꯄꯨꯡꯉꯣ, ꯇꯤꯀꯦꯠ ꯀꯛꯂꯛꯂꯕ꯭ꯔꯥ?" "ꯍꯣꯏ ꯏꯃꯥ, ꯀꯛꯂꯛꯑꯦ." "ꯐꯔꯦ, ꯆꯥꯛꯁꯦ ꯆꯥꯊꯣꯛꯅꯕ ꯇꯧꯔꯨ ꯂꯥꯛꯑꯣ, ꯋꯥꯔꯝꯂꯅꯤ ꯆꯥꯁꯨ." "ꯍꯣꯏ ꯏꯃꯥ." ꯃꯁꯤ ꯍꯥꯏꯔꯒ ꯔꯣꯃꯦꯟ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯐꯤ ꯍꯣꯡꯕ ꯂꯣꯏꯔꯒ ꯀꯤꯆꯟꯗ ꯆꯥꯛ ꯆꯥꯕ ꯆꯪꯈꯤ꯫ ꯁꯤꯂꯥ ꯇꯝꯐꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯄꯨꯒꯗꯕ ꯐꯤꯁꯤꯡ ꯑꯗꯨ ꯕꯦꯒꯇ ꯍꯥꯞꯆꯤꯜꯂꯛꯏ꯫ ꯇꯝꯐꯥꯗꯤ ꯀꯔꯤꯝꯇ ꯈꯪꯗꯕꯅꯤꯅ ꯏꯉꯛ ꯉꯛꯅ ꯍꯪꯉꯛꯏ꯫ "ꯃꯥ, ꯀꯔꯤꯒꯤꯅꯣ ꯐꯤꯒ ꯕꯦꯒꯇ ꯍꯥꯞꯆꯤꯜꯂꯤꯗꯨꯕꯣ?" "ꯍꯌꯦꯡꯁꯦ ꯑꯌꯨꯛ ꯉꯟꯅ ꯆꯠꯇꯧꯔꯤꯁꯤꯗꯤ." "ꯍꯥ, ꯀꯗꯥꯏꯗꯅꯣ ꯍꯥꯏꯔꯤꯁꯦ?" "ꯍꯩꯃꯥ, ꯅꯪꯗꯤ ꯈꯪꯗ꯭ꯔꯤꯖꯥꯠ ꯑꯣꯏꯔꯦ? ꯍꯣꯏꯅꯦ, ꯏꯆꯥꯗ ꯍꯥꯏꯕꯤꯗ꯭ꯔꯕꯅꯤꯅ ꯀꯅꯥꯅ ꯈꯪꯗꯧꯔꯤꯅꯣ? ꯍꯣ, ꯅꯪꯁꯦ ꯃꯄꯥꯟꯂꯣꯝꯗ ꯄꯨꯔꯒꯅꯦ
ꯑꯃꯨꯛꯇꯪ ꯐꯖꯅ ꯂꯥꯌꯦꯡ ꯊꯣꯛꯁꯦꯅ ꯇꯧꯕꯅꯤ ꯅꯕꯨꯡꯅꯁꯨꯅꯦ ꯇꯤꯀꯦꯠꯀ ꯂꯣꯏꯅ ꯀꯛꯂꯨꯔꯕꯅꯤ ꯃꯥ ꯑꯩ ꯀꯔꯤꯁꯨ ꯇꯧꯗꯕꯁꯤꯕꯣ ꯍꯩ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏꯕ ꯌꯥꯔꯣꯏꯅꯦ ꯑꯍꯧꯕ ꯅꯥꯏ ꯅꯥꯏꯗꯅ ꯇꯧꯔꯤꯗꯣ ꯁꯤꯂꯥ ꯉꯥꯡꯅ ꯕꯦꯛꯇ ꯐꯤ ꯍꯥꯞꯆꯤꯟꯕ ꯂꯣꯏꯔꯒ ꯊꯣꯛꯈꯤ ꯅꯨꯃꯤꯗꯥꯡ ꯆꯤꯡꯈꯩꯅ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯇꯝꯐꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯇꯝꯐꯥ ꯉꯁꯤꯗꯤ ꯀꯔꯤꯒꯤꯅꯣ ꯚꯤꯗꯤꯑꯣ ꯀꯣꯜꯒ ꯇꯧꯔꯛꯂꯤꯁꯤꯅ ꯅꯨꯡꯁꯤꯕꯤ ꯅꯪꯒꯤ ꯁꯛꯇꯝꯗꯣ ꯎꯗꯕ ꯀꯨꯏꯔꯦꯅ ꯁꯨꯝ ꯇꯧꯔꯛꯄꯅꯤ ꯌꯥꯗ꯭ꯔꯕꯣ ꯌꯥꯏꯗ ꯑꯃꯨꯛꯇ ꯇꯧꯔꯛꯇꯅ ꯇꯧꯊꯣꯔꯛꯄꯁꯤꯗ ꯁꯨꯝ ꯍꯥꯏꯕꯅꯤ ngasi nanggi sak uba phangba se haifam khangdana yamna nungai ado nangdi aigi sak uba se karimta harau dabra harawi kuire tamo gi sagu ki daba ado tamo se samgaloina kakthakhraba karinom tori sam kakthaki base yam thibro thideda adum yengbe yai mine di khangde ko aigi mota haibani hoida mine ti haizarasu ekhoi nungsibini yengbe yaradi yari natra adu tampa nang ngarang wanthai hairi se chumbro e tamodadi kanana hairakli ba ngarang Harrison hairakpani madi kamaina khangli jano nang di tumkhre na hai aduda nangi phone do noi mana pairaklaga hairakpani na hai o ngarang do Harrison phone toram bore ado akhoi manadi karimta hairaktina nang tumaga leibeduda hairakta boiramgani फरे तो तामो आई हेंगदी गुवाहाटी दा लायंग बचलनी फरे दुना अखोई मणिपुर दा मतत यंग बसिने कानदे फजनी यंग थोपदना फरे अदो तंफा नंग आईगी बोर्डगिने अनाबा पुंबा लोइना फरगा हलो को होय तामोना थमोय सेंगना पिरकबा बोर्डो लेमना मफंग बोइजेगी फरे तो तंफा फलिन लेपगी थोलोना कौलेरी आई थोलो कीगे को होय मसी हाइरगा फोन अदा थमख्री ngasi chingkai masak uba phangjabasida tampha harau momon mingok loktuna wakhal nungaina tumthaki nongalaga tampha guwahati da chatna bahaiduna phi selami romen mapan da khungup tongna ma akhoi tampha dubu losin belo jiba salo ma gi ka da ge aina thoklakpadadi phi selhobani ne khara thuna losilayo thenki ne mu imadi loibirabo hoi aidi ne ngasai na loireda नोरे ना अमुक हाइरई फजन ग्यान ताना चक्सिना चलु नोइना चतौरिबदो मिरमदनी मयांग मचा सिंगसे पोट लाकपा हुरान बयामना कनबनी होय बाबुंग मसी हाइरगा तंफाबु कौरई मबुंगना कौरकपदुदा तंफा सिमुंगदगी खुमलई लोइरे तामो फरे थोलो लाओ थेंख्रने मु होय तामो तंफा चिंखैदा मा चतोरी पाउ पीगे हाइदुना कॉल तौबदा सुपाई पाइखलक्ट्री मेसेजता आई चलुकीगे हाइदुना इरगा थाजिनकी अदुदगी थोलक्लगा लाइनिंग थौदा लाई खुरुममी तंफा लाई खुरुमबा लोइरगा मपा मामा मयामबदु सुखोरमी तांचा अदुदा लिलीसु मागी नुपागा पुन्ना होबे लक्लमी लिली आइमा चतोरबो सिलाना होय चतकदौरे नंगसुने खरंगना लापोंते मा याद तौरिनी तामो सेल दो कोई तामो दो बिख्रो लिली की नुपाना इबाय से सेल से यामदी यामद्रि तंफा गे लायंग बदा मतेंग ओइदा बनी यारनी शन एंगोन सु यावरी से पैशन बि इबाय तामो लौशिलो रोमेन पैसा दि लौशिली लिली तंफा गी मनाक त लेपलगा हाइरई तंफा अनाबदो पुंपा फरगा लाउको तंफासु मपुंग नुंसिरक्तुना मिटुदगी पिसिंथारगा होय चे लिली तंफागी मिटकी पीरा दैथोकपिरगा से कपकनु से फति नंगना नाबा फरगा हलकपदो इचेना ngairaga लेरमदिनी रोमेना अमो लाओ चलो से पाबुंग चलो की नोरेन पीरा चेलेदना हाइरई होय चलो इचा नाबा पुंफा फरगा हलकपो युको असुमना नोरेन अमदी मचानुपी लिलीगा मागी नुपादुगा लेहौरगा मखोय अहुम पुना थोकमिनाख्रबा मतुंग लिली थवाई नुंगाइतना खोय तंफागी मसासे यिंगबा याद्रि असिबु चाकमता चाद्रबो नोरेन खुमलई
ꯕꯦꯃꯥ ꯆꯥꯏ ꯆꯥꯔꯕꯁꯨ ꯃꯄꯨꯡ ꯐꯥꯅ ꯆꯥꯕꯗꯤ ꯑꯣꯏꯗꯦ ꯂꯤꯂꯤꯒꯤ ꯅꯨꯄꯥꯅ ꯑꯗꯣ ꯄꯥꯕꯨꯡ ꯇꯝꯐꯥꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯈꯔꯗꯤ ꯀꯨꯏꯔꯦ ꯑꯗꯣ ꯌꯥꯝ ꯇꯣꯏꯅ ꯇꯧꯕꯗꯤ ꯑꯣꯏꯗꯦ ꯃꯔꯛ ꯃꯔꯛꯇ ꯑꯁꯨꯝ ꯇꯧꯕꯅꯤ ꯈꯪꯗ꯭ꯔꯦꯗ ꯏꯕꯦꯝꯃ ꯄꯥꯕꯨꯡꯁꯨꯅꯦ ꯒ꯭ꯌꯥꯟ ꯑꯝꯇ ꯇꯥꯗ꯭ꯔꯦ ꯍꯥꯟꯅ ꯁꯤꯗ ꯌꯦꯡꯈꯤꯕꯒꯤ ꯍꯤꯗꯥꯛ ꯒꯨꯂꯤꯗꯣ ꯆꯥꯕ ꯐꯠꯇꯕ꯭ꯔꯣ ꯍꯤꯗꯥꯛ ꯆꯥꯔꯤꯉꯩ ꯃꯅꯨꯡꯗꯤ ꯐꯒꯅꯤ ꯆꯥꯕ ꯍꯦꯛ ꯂꯦꯞꯄꯨꯕꯗ ꯑꯃꯨꯛ ꯍꯧꯔꯛꯀꯅꯤ ꯑꯗꯨꯅ ꯀꯥꯟꯅꯔꯔꯣꯏ ꯃꯄꯥꯟꯂꯣꯝꯗ ꯄꯨꯔꯒ ꯑꯃꯨꯛꯇꯪ ꯌꯦꯡꯊꯣꯛꯁꯦꯅ ꯈꯜꯂꯒ ꯄꯨꯕꯅꯤ ꯍꯣꯏꯗ ꯑꯗꯨꯅꯁꯨ ꯐꯩꯗ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯗꯣꯛꯇꯔꯁꯤꯡꯁꯤꯗꯤ ꯍꯥꯏꯗꯅ ꯀꯥꯟꯅꯗꯦ ꯃꯁꯤꯗ ꯇꯦꯁ ꯑꯗꯨ ꯇꯧꯔꯣ ꯑꯗꯥ ꯇꯧꯔꯣꯅ ꯇꯧꯍꯜꯂꯅꯤ ꯑꯗꯨꯒꯁꯨ ꯐꯖꯅ ꯌꯦꯡꯕꯤꯕꯁꯨ ꯅꯠꯇꯕ ꯍꯣꯏ ꯃꯤꯒꯤꯁꯨ ꯇꯦꯁꯄꯨꯗꯤ ꯇꯧꯏ ꯇꯧ ꯇꯥꯔꯒꯁꯨ ꯃꯤꯒꯤꯗꯤ ꯐꯖꯅ ꯀꯦꯌꯔ ꯑꯣꯏꯅ ꯐꯖꯅ ꯌꯦꯡꯕꯤ ꯑꯗꯨꯅꯤ ꯄꯥꯕꯨꯡꯅ ꯈꯜꯂꯤꯕꯁꯤꯁꯨ ꯑꯗꯣ ꯄꯥꯕꯨꯡꯕꯨ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ ꯃꯣꯏꯅ ꯆꯥꯕꯒꯤ ꯊꯣꯡꯕꯗꯨꯗ ꯄꯨꯟꯅ ꯊꯣꯡꯂꯒ ꯆꯥꯔꯦ ꯅꯣꯏꯗꯤ ꯆꯥꯔꯝꯈꯤꯔꯣꯏꯅꯦ ꯍꯣꯏ ꯄꯥꯕꯨꯡ ꯆꯥꯔꯛꯇ꯭ꯔꯤꯌꯦ ꯅꯈꯣꯏ ꯑꯅꯤꯒꯤ ꯈꯔ ꯊꯣꯡꯂꯒ ꯍꯦꯛ ꯆꯥꯔꯣ ꯄꯥꯕꯨꯡꯗꯤ ꯌꯥꯔꯅꯤ ꯅꯣꯔꯦꯟ ꯃꯌꯥ ꯅꯨꯄꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯕꯨꯡꯉꯣ ꯅꯪꯗꯤ ꯊꯕꯛ ꯆꯠꯂꯣꯏꯗ꯭ꯔꯥ ꯉꯁꯤꯗꯤ ꯁꯨꯇꯤ ꯂꯧꯊꯣꯛꯑꯝꯃꯦ ꯄꯥꯕꯨꯡ ꯐꯔꯦ ꯅꯐꯤꯀꯗꯣ ꯍꯣꯡꯗꯣꯛꯂꯨꯔꯣ ꯂꯤꯂꯤꯌꯦ ꯐꯤ ꯍꯣꯡꯅꯕ ꯑꯝꯇ ꯄꯤꯌꯨ ꯂꯤꯂꯤ ꯍꯣꯏ ꯄꯥꯕꯨꯡ ꯍꯥꯏꯔꯒ ꯃꯇꯩ ꯃꯅꯥꯎ ꯆꯪꯃꯤꯟꯅꯈ꯭ꯔꯦ ꯆꯤꯡꯈꯩ ꯕ꯭ꯔꯦꯛꯐꯥꯁꯠ ꯂꯣꯏꯔꯒ ꯆꯪꯂꯛꯂꯒ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ ꯇꯝꯐꯥꯒꯤ ꯃꯤꯁꯀꯣꯜ 3 ꯑꯃꯗꯤ ꯃꯦꯁꯦꯖ ꯑꯃꯒ ꯂꯩꯔꯝꯃꯤ ꯃꯦꯁꯦꯖ ꯑꯗꯣ ꯄꯥꯔꯒ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯋꯥꯈꯜꯗ ꯑꯩꯗꯤ ꯀꯣꯜ ꯂꯥꯛꯄꯒ ꯑꯝꯇ ꯈꯪꯍꯧꯗ꯭ꯔꯦ ꯃꯥꯅ ꯑꯩꯕꯨ ꯀꯔꯤ ꯈꯜꯂꯝꯅꯤ ꯂꯥꯟꯅ ꯈꯜꯂꯝꯒꯗ꯭ꯔꯥ ꯃꯁꯤ ꯈꯜꯂꯒ ꯃꯦꯁꯦꯖ ꯑꯃ ꯏꯔꯒ ꯊꯥꯖꯤꯟꯈꯤ ꯇꯝꯐꯥ ꯅꯪꯒꯤ ꯀꯣꯜ ꯂꯥꯛꯄ ꯈꯪꯍꯧꯗ꯭ꯔꯤ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯅꯥꯕ ꯐꯔꯒ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯎꯀꯣ ꯇꯝꯐꯥ ꯆꯤꯡꯈꯩꯒꯤ ꯃꯦꯁꯦꯖ ꯂꯥꯛꯂꯤꯕ ꯑꯗꯣ ꯍꯥꯡꯂꯒ ꯄꯥꯔꯝꯃꯤ ꯔꯤꯄ꯭ꯂꯥꯏ ꯑꯃꯨꯛ ꯍꯜꯂꯤ ꯍꯣꯏ ꯇꯥꯃꯣꯗ ꯑꯩ ꯀꯔꯤꯁꯨ ꯂꯥꯟꯅ ꯈꯟꯗꯦꯗ ꯑꯩꯁꯨ ꯇꯥꯃꯣ ꯐꯣꯟ ꯄꯥꯏꯕ ꯌꯥꯗꯕ ꯃꯇꯥꯡ ꯑꯣꯏꯔꯝꯒꯅꯤ ꯈꯟꯕꯗꯒꯤ ꯃꯦꯁꯦꯖ ꯑꯣꯏꯅ ꯊꯥꯈ꯭ꯔꯕꯅꯤ ꯅꯪꯕꯨ ꯍꯧꯖꯤꯛ ꯀꯥꯏ ꯌꯧꯔꯒꯦ ꯍꯧꯖꯤꯛꯄꯨꯗꯤ ꯑꯦꯌꯔꯄꯣꯔꯠꯇ ꯂꯩꯌꯦ ꯀꯅꯥ ꯆꯠꯂꯤꯅꯣ ꯑꯩꯈꯣꯏ ꯇꯥꯃꯣꯒ ꯏꯃꯥꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯠꯂꯦ ꯄꯥꯕꯨꯡ ꯃꯊꯟꯇ ꯌꯨꯝꯗ ꯂꯩꯍꯧꯔꯦ ꯑꯗꯨ ꯇꯥꯃꯣ ꯃꯅꯨꯡꯗ ꯆꯪꯗꯣꯔꯦ ꯀꯣꯟꯅ ꯑꯃꯨꯛ ꯊꯥꯔꯛꯂꯒꯦ ꯍꯣꯏ ꯂꯩꯃ ꯁꯣꯅꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯂꯩꯃꯅ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯍꯩꯃꯥ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦ ꯂꯩꯃꯅ ꯅꯣꯡꯃ ꯆꯤꯡꯈꯩꯒ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯑꯗꯨꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯑꯗꯨ ꯂꯤꯔꯝꯃꯤ ꯋꯥꯔꯤ ꯑꯗꯨ ꯂꯤꯕ ꯂꯣꯏꯔꯛꯄꯗ ꯁꯣꯅꯤꯅ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯕꯦꯝꯃ ꯅꯨꯄꯥ ꯏꯔꯩ ꯂꯩꯇꯗꯧꯅ ꯅꯪꯅ ꯑꯗꯨ ꯍꯥꯏꯔꯤꯗꯨꯕꯨ ꯅꯪꯕꯨ ꯅꯃꯥꯏꯗꯨꯝ ꯏꯀꯥꯏ ꯈꯪꯈꯤꯗ꯭ꯔꯦ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯏꯀꯥꯏ ꯈꯪꯗꯦꯅ ꯇꯧꯁꯤꯜꯂꯦ ꯑꯩꯅ ꯋꯥꯁꯦ ꯅꯪꯉꯣꯟꯗ ꯈꯔ ꯁꯦꯌꯔ ꯇꯧꯔꯒ ꯐꯒꯗ꯭ꯔꯅ ꯈꯜꯂꯨꯔꯒ ꯑꯩꯕꯨ ꯏꯀꯥꯏ ꯈꯪꯗꯕꯒ ꯇꯥꯍꯜꯂꯦꯕ ꯍꯣꯏꯅꯦ ꯑꯗꯣ ꯅꯨꯄꯥꯅ ꯍꯧꯕꯅꯤ ꯅꯨꯄꯤ ꯅꯪꯅ ꯍꯧꯔꯤꯗꯨꯕꯨ ꯑꯗꯨꯒꯤ ꯋꯥꯅꯤ ꯅꯨꯡꯁꯤꯕ ꯑꯄꯥꯝꯕ ꯂꯩꯔꯤꯉꯩꯗ ꯐꯣꯡꯗꯣꯛꯍꯧꯗ꯭ꯔꯒꯗꯤ ꯃꯤꯅ ꯍꯥꯟꯈꯤꯔꯣꯏꯗ꯭ꯔꯣ ꯍꯣ ꯑꯗꯣ ꯃꯥ ꯅꯨꯄꯤ ꯆꯦꯜꯂꯦ ꯂꯨꯍꯣꯡꯗꯣꯔꯦꯅ ꯍꯥꯏꯔꯛꯂꯕ ꯅꯠꯇ꯭ꯔꯣ ꯌꯥꯔꯦ ꯑꯗꯨꯗ ꯀꯣꯛꯇ ꯊꯥꯗꯔꯨꯔꯅꯨ ꯑꯗꯣ ꯃꯥ ꯇ꯭ꯔꯦꯅꯤꯡ ꯍꯜꯂꯛꯄ ꯉꯥꯏꯈꯤꯅꯤ ꯑꯗꯨꯗ ꯑꯃꯨꯛꯇꯪꯒ ꯍꯥꯏꯔꯒ ꯌꯦꯡꯈꯤꯒꯦ ꯑꯗꯨꯗ ꯌꯥꯔꯛꯇ꯭ꯔꯒꯗꯤ ꯌꯥꯔꯛꯇ꯭ꯔꯦꯗꯅ ꯁꯣꯅꯤꯁꯨ ꯐꯥꯒꯤ ꯑꯣꯏ ꯀꯩ ꯑꯣꯏꯅ ꯍꯥꯏꯔꯛꯏ ꯌꯥꯔꯛꯅꯕ ꯀꯟꯅ ꯇꯛꯁꯤꯜꯂꯣ ꯀꯔꯤꯒꯨꯝꯕ ꯌꯥꯔꯛꯇ꯭ꯔꯦꯗꯅ ꯍꯥꯠꯇꯣꯛꯈ꯭ꯔꯒ ꯂꯣꯏꯔꯦ ꯂꯩꯃ ꯁꯣꯅꯤꯗ ꯃꯃꯤꯠ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯀꯔꯤ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤꯗꯣ ꯍꯥꯠꯇꯣꯛꯈ꯭ꯔꯒ ꯂꯣꯏꯔꯦ ꯀꯥꯏꯅꯒ ꯃꯥ ꯍꯥꯠꯇ꯭ꯔꯤꯉꯩꯗꯅꯦ ꯅꯪ ꯍꯥꯟꯅ ꯑꯗꯨꯝ ꯍꯥꯠꯇꯣꯛꯂꯝꯒꯅꯤ ꯉꯝꯕꯨ ꯉꯝꯖꯒꯗ꯭ꯔꯣ ꯉꯝꯅꯤ ꯉꯝꯅꯕꯕꯨ ꯍꯣꯠꯅꯔꯕꯗꯤ ꯉꯝꯗꯕ ꯊꯕꯛ ꯑꯝꯇ ꯂꯩꯇꯕꯅꯤ ꯃꯁꯤꯕꯨ ꯃꯃꯥꯟꯅꯕꯤ ꯅꯨꯡꯁꯤꯗ꯭ꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯃꯃꯥꯟꯅꯕꯤꯕꯨ ꯃꯥꯒꯤ ꯑꯄꯥꯝꯕ ꯅꯨꯄꯥ ꯍꯥꯠꯅꯤ ꯍꯥꯏꯔꯨꯕꯒꯤꯕꯨ ꯑꯩꯕꯨ ꯍꯥꯠꯄ ꯉꯝꯅꯤꯌꯦ ꯑꯩꯅꯦ ꯅꯪꯒ ꯂꯣꯏꯅꯕꯒ ꯁꯨꯝ ꯀꯤꯁꯜꯂꯛꯇꯣꯔꯦꯀꯣ ꯑꯁꯦꯡꯕ ꯌꯥꯔꯦ ꯕꯦꯝꯃ ꯑꯩꯕꯨ ꯌꯥꯝ ꯐꯠꯇꯕꯤ ꯇꯥꯍꯟꯕꯤꯔꯅꯨ ꯐꯔꯦ ꯅꯍꯥꯟ ꯃꯈꯩꯗꯤ ꯑꯩ ꯏꯇꯣꯝꯇ ꯆꯠꯆꯕꯅꯤꯗꯅ ꯉꯁꯤꯗꯤ ꯑꯩꯅꯦ ꯑꯁ꯭ꯋꯥꯏꯐꯥꯎ ꯊꯤꯟꯗꯣꯛꯎ ꯂꯥꯛꯑꯣ ꯉꯝꯃꯔꯣꯏ ꯑꯩꯅꯦ ꯅꯪꯒ ꯊꯤꯟꯕ ꯊꯣꯛꯄ ꯉꯝꯃꯣꯏ ꯑꯩꯕꯨ ꯄꯨꯊꯣꯛꯂꯒ ꯑꯃꯨꯛ ꯍꯥꯠꯇꯣꯛꯄꯤꯒꯦ ꯍꯥꯏꯔꯤꯔꯣ ꯅꯪꯁꯤꯗꯤ ꯇꯜꯂꯤꯌꯦ ꯂꯥꯛꯑꯣ ꯐꯥꯒꯤꯗꯣ ꯇꯧꯗꯅ ꯉꯥꯡ ꯂꯩꯔꯅꯨ ꯂꯩꯃꯁꯨ ꯑꯁꯨꯝꯅ ꯁꯣꯅꯤꯅ ꯊꯤꯟꯗꯣꯛꯄ ꯊꯣꯛꯈꯤ ꯅꯨꯃꯤꯠ 4-5 ꯍꯧꯖꯤꯟꯈ꯭ꯔꯦ ꯔꯣꯃꯦꯟ ꯃꯥ ꯉꯔꯥꯡ ꯂꯧꯔꯝꯕ ꯇꯦꯁꯇꯣ ꯑꯩ ꯑꯝꯇ ꯂꯧꯔꯨꯈꯤꯒꯦ ꯑꯗꯨꯒ ꯗꯣꯛꯇꯔꯗꯁꯨ ꯎꯠꯂꯒ ꯌꯦꯡꯍꯜꯂꯛꯑꯒꯦ ꯍꯣꯏ ꯑꯗꯣ ꯇꯝꯐꯥꯗꯣ ꯍꯤꯗꯥꯛ ꯑꯃ ꯆꯥꯒꯗꯕ ꯋꯥꯠꯂꯤꯕꯅꯤꯕ ꯇꯣ ꯁꯤꯁꯦ ꯑꯗꯨ ꯄꯤꯖꯔꯨ ꯌꯥꯔꯅꯤ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯔꯣꯃꯦꯟꯁꯨ ꯊꯣꯛꯈ꯭ꯔꯦ ꯁꯤꯂꯥꯅ ꯇꯝꯐꯥ ꯁꯤ
ꯍꯤꯗꯥꯛꯁꯦ ꯆꯥꯁꯤꯜꯂꯨ ꯇꯝꯐꯥ ꯍꯤꯗꯥꯛꯁꯦ ꯆꯥꯕ ꯂꯣꯏꯔꯒ ꯃꯣꯏꯒꯤ ꯍꯤꯗꯥꯛ ꯒꯨꯂꯤ ꯆꯥꯕꯁꯦ ꯅꯁꯥꯗꯨꯕꯨ ꯀꯝꯗꯧꯒꯦ ꯆꯥꯕꯣ ꯃꯥ ꯈꯪꯗ꯭ꯔꯤꯗ ꯀꯣꯛ ꯉꯥꯎꯕ ꯈꯣꯠꯄ ꯍꯧꯔꯀꯥꯟꯗ ꯆꯥꯔꯗꯤ ꯈꯔꯁꯨ ꯈꯪꯒꯗꯕ ꯍꯧꯗ꯭ꯔꯤꯀꯥꯟꯗ ꯆꯥꯕꯁꯤꯗꯤ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯐꯩ ꯍꯥꯏꯗꯣꯏꯔꯥ ꯐꯠꯇꯦ ꯍꯥꯏꯗꯣꯏꯔꯥ ꯍꯣꯏꯅꯦ ꯑꯗꯣ ꯏꯁꯥꯗ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯈꯪꯕ ꯌꯥꯏꯗꯅ ꯃꯥ ꯑꯩꯅ ꯈꯪꯕ ꯍꯥꯏꯕꯕꯨ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯈꯔꯗꯤ ꯄꯣꯛꯏ ꯍꯧꯖꯤꯛꯁꯨ ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔ ꯄꯣꯠꯅꯤ ꯍꯥ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯕ ꯑꯗꯨꯗꯤ ꯏꯃꯥ ꯆꯥꯛ ꯊꯣꯡꯕꯤꯔꯛꯀꯦ ꯑꯗꯣ ꯏꯆꯥꯕꯨ ꯌꯦꯟꯁꯥꯡꯗꯤ ꯀꯔꯤ ꯆꯥꯅꯤꯡꯒꯦ ꯃꯥ ꯑꯔꯩꯕ ꯑꯃ ꯍꯦꯛꯇ ꯊꯣꯡꯉꯨ ꯁꯤꯂꯥꯅ ꯑꯁꯨꯝꯅ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯒ ꯇꯝꯐꯥ ꯆꯥꯛ ꯄꯤꯖꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯔꯣꯃꯦꯟ ꯇꯝꯐꯥꯒꯤ ꯇꯦꯁꯀꯤ ꯔꯤꯄꯣꯔꯠ ꯑꯗꯨ ꯄꯨꯔꯒ ꯂꯥꯛꯏ ꯁꯤꯂꯥ ꯕꯨꯡꯉꯣ ꯗꯣꯛꯇꯔꯅ ꯀꯔꯤ ꯍꯥꯏꯔꯛꯀꯦ ꯃꯥ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯃꯁꯥ ꯁꯣꯟꯕ ꯃꯤꯁꯦ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯇꯧꯒꯟꯕꯅꯤ ꯑꯗꯨꯅ ꯌꯥꯝ ꯇꯣꯏꯅ ꯇꯧꯗ꯭ꯔꯒꯁꯨ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯇꯧꯒꯅꯤ ꯑꯗꯣ ꯍꯤꯗꯥꯛ ꯑꯃ ꯊꯥꯔꯒ ꯌꯦꯡꯁꯤꯅ ꯍꯥꯏꯔꯤ ꯑꯗꯨꯒ ꯔꯤꯖꯜ ꯑꯃꯗꯤ ꯌꯦꯡꯉꯛꯇ꯭ꯔꯤ ꯑꯣ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯕꯗꯤ ꯐꯔꯦ ꯑꯗꯣ ꯔꯤꯖꯜ ꯑꯃꯗꯨꯅ ꯀꯝꯗꯧꯔꯝꯗꯣꯏꯅꯣ ꯂꯤꯂꯤꯁꯨ ꯐꯣꯟ ꯇꯧꯔꯛꯏ ꯍꯜꯂꯣ ꯇꯥꯃꯣ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯔꯤꯖꯜ ꯑꯃꯗꯤ ꯉꯁꯤ ꯂꯧꯔꯨꯔꯦ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯔꯤ ꯔꯤꯖꯜ ꯑꯃꯗꯤ ꯋꯥꯠꯂꯤ ꯑꯣ ꯑꯗꯨꯗꯤ ꯀꯔꯤ ꯅꯨꯃꯤꯠꯇ ꯊꯣꯛꯂꯛꯄ ꯇꯥꯔꯦ ꯃꯇꯝ ꯂꯦꯞꯇ꯭ꯔꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯗꯤ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯈꯤꯁꯦꯅ ꯍꯥꯏ ꯑꯣ ꯐꯔꯦ ꯐꯔꯦ ꯅꯣꯏꯗꯤ ꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯆꯠꯄꯤꯔꯨꯗ꯭ꯔꯣ ꯅꯍꯥꯟ ꯇꯥꯃꯣ ꯍꯣꯏ ꯆꯠꯈꯤꯕ ꯅꯨꯃꯤꯠꯇꯣ ꯑꯗꯨꯗ ꯑꯩ ꯑꯗꯨꯝ ꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯂꯩꯍꯧꯔꯤ ꯑꯣ ꯑꯗꯨ ꯏꯁꯦꯟꯗꯤ ꯃꯥꯗꯤ ꯊꯕꯛ ꯆꯠꯄꯅꯤꯅ ꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯇꯥꯃꯣ ꯐꯔꯦ ꯐꯔꯦ ꯑꯗꯣ ꯄꯥꯕꯨꯡꯕꯨ ꯍꯧꯖꯤꯛ ꯀꯔꯤꯝꯇ ꯇꯧꯗꯕ ꯅꯠꯇ꯭ꯔꯣ ꯇꯧꯗꯦ ꯉꯔꯥꯡꯗꯤ ꯇꯝꯐꯥꯒꯤ ꯋꯥꯈꯜꯗ ꯇꯝꯐꯥꯗꯣ ꯀꯝꯗꯧꯔꯝꯗꯣꯏꯅꯣꯅ ꯆꯥꯛꯀ ꯆꯥꯎ ꯍꯥꯏꯕ ꯌꯥꯗꯦ ꯑꯩꯅ ꯅꯝꯗꯅ ꯈꯔ ꯄꯤꯖꯔꯦ ꯍꯧꯖꯤꯛꯁꯨꯅꯦ ꯑꯩꯒꯤ ꯅꯥꯛꯇ ꯂꯩ ꯄꯥꯏꯍꯜꯂꯒꯦ ꯇꯥꯃꯣ ꯍꯣꯏ ꯍꯣꯏ ꯄꯥꯏꯍꯜꯂꯣ ꯕꯨꯡꯉꯣ ꯇꯥꯏꯌꯦ ꯄꯥꯕꯨꯡ ꯅꯆꯜ ꯅꯨꯄꯤꯗꯤ ꯀꯃꯥꯏꯅ ꯇꯧꯔꯦ ꯄꯥꯕꯨꯡ ꯉꯔꯥꯡ ꯂꯧꯔꯝꯕ ꯇꯦꯁ ꯑꯅꯤꯗꯣ ꯉꯁꯤ ꯑꯃ ꯂꯧꯔꯦ ꯗꯣꯛꯇꯔꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯀꯔꯤꯁꯨ ꯇꯧꯔꯣꯏꯅ ꯍꯥꯏꯔꯛꯏ ꯑꯣ ꯐꯔꯦ ꯐꯔꯦ ꯃꯥꯕꯨ ꯍꯧꯖꯤꯛ ꯀꯩꯗꯧꯔꯤꯒꯦ ꯈꯣꯏ ꯇꯝꯐꯥꯕꯨꯗꯤ ꯆꯥꯛ ꯆꯥꯕ ꯇꯣꯛꯄꯒꯤ ꯄꯣꯊꯥꯔꯤꯌꯦ ꯄꯥꯕꯨꯡ ꯄꯥꯏꯍꯜꯂꯣ ꯍꯥꯏꯔꯣ ꯌꯥꯔꯦ ꯌꯥꯔꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯖꯔꯁꯅꯨ ꯅꯆꯜ ꯅꯨꯄꯤ ꯂꯤꯂꯤꯗ ꯑꯃꯨꯛ ꯄꯥꯏꯍꯜꯂꯛꯀꯦꯀꯣ ꯇꯥꯃꯣ ꯅꯪꯅ ꯄꯥꯕꯨꯡꯗꯣ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯅꯕ ꯇꯧꯕꯤꯌꯨꯀꯣ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯊꯝꯃꯒꯦꯀꯣ ꯍꯣꯏ ꯇꯥꯃꯣ ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡꯅꯤ ꯅꯣꯔꯦꯟ ꯍꯥ ꯅꯤ ꯍꯦꯛ ꯇꯥꯏꯗ ꯑꯗꯣ ꯔꯤꯖꯜ ꯑꯃ ꯋꯥꯠꯂꯤ ꯍꯥꯏꯕꯗꯨꯅ ꯀꯝꯗꯧꯗꯣꯔꯤꯕ ꯖꯥꯠꯅꯣ ꯄꯥꯕꯨꯡ ꯀꯔꯤꯁꯨ ꯇꯧꯔꯝꯃꯣꯏꯗ ꯂꯥꯛꯑꯣ ꯆꯥꯛꯁꯦ ꯁꯥꯔꯤꯉꯩꯗ ꯈꯔ ꯆꯥꯊꯣꯛꯎꯔꯁꯦ ꯍꯣꯏ ꯍꯣꯏ ꯂꯥꯛꯑꯒꯦ ꯂꯥꯛꯑꯒꯦ